Ingkhol khunda laitadun lejerib Khunjasing awab khangbi mauta Khunjasing bu lam Karamba oina Lengang lawiribas labak thibane Khunjasing achumba while fangdru faw hiram amata the compromise tawroi hana Ingkhol ki Khunjama odiba Dr.Malem Ningthouja na thamlakli Ingkhol the Manipur Lengak na Manipur High Court ki complex paktok chawthok na ba honaribas yab ngamloi haiba utuna ngasisu Khunjasing na makata na wakan mifam pangthok pagaloina na miam gi mifam pangthoki Wakan mifam madu kumari lena Dr.Malem Ningthouja na makatara duna Ingkhol ki khulase Manipur Lengang na Manipur High Court complex sabagi mathok tab Lamda ki hena aran mamong da pithok lamane mamang da Khunjasing na High Court sanar na bagi ayam saruk makal amatagi protest tawdana pithok krabane masida khul asigi mongpham sanabung sa salgi chafam thapam yaurna Pithok Rabane, Khunjasing awabasi, Kangbi bagi mahuta, Lengang na encroacher ni haiduna lana sandok basi laibak thibani fongdoki, Lonana High Court ki advocate sing, judicial officer sing, amadi Lengak party ba bureaucrat officer sing na, Lengak na Ingkhol ki Khunjasing da awab piribasi, asumba thawong natte harak pamatamda, Lengak ki maikeri ki, ahong bama lakto na kullasi kan ngamgani hana, Dr.Malem na fongdoki. Akwai High Court lairiba achumba pamba okil amasung judicial official singna akwai gi mingda khun mamabu sumaina yamna violate tawraga tawbasi chumdi haibagi voice ama chora aba sarkar pari basing sigi marakta sigi su bureaucrat singi marakta gi su amasung akwai gi lairiba forces democratic forces mayamna su noina tawri basi chumdi haina kangthorak taragadi sarkar gi miyang dagi su ohong bama laaga akwai khunje soidana kan mangam haibase asigi thajaba makak lai adu natragana nampu apu da sinarani amasung miyam gi conscience se akoina khomgut patasin bangam howdabadagi akwai gi strength se sonjalak pataragadi makoi gi repression da akwai gi mi khara sigani akwai gi mi khara shokani akwai gi yum mayam ama kaigani toigani aduga akwai su ngasi lanjenerga leiriba yengnabana takhairakpadagi upay leitadana kangjai majai leiriba IDP haibatai ko gargarna babuda matik chana relief pibidrabasingche asugumna akwai su IDP gi statistics list number khare hengalakani adugi chaitheng to akwai phangogani hai akwai surrender tawraga akwai gi athembada hours ki hanbada chatpatadi akwai chatloi Wakan mifam da saruk yaki ba ori pogapun muluk ki General Secretary Samom Durbana Ingkhol nga si Manipur Lengang na chathari bathabak thoram singa si aran mane tawpam thok te hana lamda mas leiriba maitai furuki mipum kudi mangna lemina matam oire Manipur Lengang na state si ki tongan mafam singa leiriba maitai khul sing mutanar na bahon riba si thing changi maitai khul sing tamna mangsilak labab matamda maitai sing maitai furuba madi lamda masikan ngamloi Ingkhol gi wathok sida aran me tawriba singi mayok tamiyam puna amata oina lemina sehana General Secretary isina thamlakli Khoi mitai singje leibam leitraba matamda khoi mitai singje ijati kangani adu Manipur kangani ireba iramdam kangani je kanana kangadai no se khoi khandaba matam oire hujikti Manipur da leiriba civil society organization amadi mitai bu yokhat pamba organization puramaksu hujikti hariba ngasi lei Ingkhol gi jaga se leiriba mitai singsubu tanthoknaba sileiba adumba khujin thorang mayam che sidagi akhoi su ngakthoknaba gi damakta akhoi su sem saba matam oire akhoi pulap apunba gi pangal lama sagat minara kanda mitai gi oriba khunjing che Manipur da leiba any mitai na taba khun tariba yelogmi na tariba khun singse sidai jangsil akanda hariba yelogmi sing tanthokpa mitai jin tanthokpi potse lakpa taragadi Manipur leiriba luk punamak mitai punamak amukang da hogotlaga hariba khongjang sida jangsinba mathau tare hai